ngasi phongkhiba toan toan ma sifong singdigi maruiba pausing khongatjaraga mayamda share tawjage ahanbada covid vaccine gi matangda aranba paus sandokluba ama loka fiokre covid vaccine gi maramda social media da aranba mongda criticize tawruba ama loka fiokre loinana CGM Impal West ki kota putholaba matung thasi ki kungani thoi fawa police custody da rima lokthakre police na faraba mi edugi maming na soibam ibo halse kuntraga ni pan apokpa Indrajit kawi lamsang police station ki manung chanba singda kadangban part 1 dagini ngarang numidang pung nipan makhairam tabada fagat khibani mi yesina ma ki Facebook post da ID science kalaga political invention da puthokpa vaccine asidi free da pirasu kapsaroi vaccine asi hobadagisu thajakhidi loirasi fawba thajaba ngamdri aduga police among police ti oijaningde lanai wafamni kanada su influence pijabanate let's political game of the game asi vaccine da tarabra politics has overtaken science by erring in process haiba thagalubuga mari lainana police na fagat khibani faraba miye sing asi CGM Impal West ki kota puthokladuna APP gi khutangda miye sida valid oiba scientific proof sing yaudi haina negative comment piba asina miyamda aranma paw santokpada natana akiba pokhalle loinana covid-19 vaccination asigi purpose adu aremba tahanbada natana miyamda singnaba masum akiba phibam ama mayokna hale miyesi haukiba tang taraga mangagi numidang pung taramti taba matamda magi Facebook post world sing si thagalakhibani maramaduna masigi asengba motive adu khangdoknabagi damakta makha tabe investigation mathau tabana nimit kharani police custody da remand lokthaba mathau tai hena player tokhi loinana CGM na su tha sigi kungani toi fawa police custody da remand pikre panbayabri ministry en berena tha sigi taraga turukti Impal gi jenims ta vaccine asi launch tawbagi thoramda kanaguma singna vaccine asi gi matangda social media da miyam da lana uhangadaba wafam sing phongdoklabadi action lawgani haina mangjongna section world phongdok pleikrabani haina spausna makhatari akhacha tharakpoina top paw monam accident la shabi ni sikhibida sienaba tanker driver jail Thajinkhare haukiba tha sigi taraga mari gi numi jungba pung 13 ga min yankhairom taba matamna kwa kaithel bazar gi lamlong mari fangbada thokiba lami gi accident amada Honda dayo tongduna lakhibi le shabi ni sikhibaga sienaba ising puba Tata Tanker MN02B by 8495 ki driver Kaksin Khunau Umathel Makhale kaidigi Konthojam Kaiku sei kungamari apokpa leikhidraba ke sajaubu CGM Impal West na ngasi jail Thajinkhare lambi gi accident asiga mari lainana Lamphel police station lokalakpa FIR amadigi Kaiku bu ngasi CGM Impal West police ki judicial custody remand player gi dama pothorakhi remand player adugi dama PPP na tongan ba wafam kaya court submission tarakhi submission singsigi manungna driver Kaiku asida natana Kaksin Khunau Umathel awang laikai digi sarangthem thoiba maitei sei taragani pan kauba amana handyman oiduna malom oil depot da ising piram laba matung malom digi kokaithel tamna thagolakpani kokaithel bazar gi zebra crossing asida lairiba traffic island gi mapa yorakpada tata si mamangda thorakiba speed tagi maya oiramna hanthana thorakhibani hairiba tanja sida dayo sisu maikai amatadagi punna lakminabani haiki accused ki council na accused si BLP naba player nirakhi player sing asi CGM Impal West na taraba matungda Kaikubu judicial custody remand player dagi ngasi jail Thajinkhare hain supaw sina makhatana phongdorakli atopa paw mana accident da angang ama yauna ohum laikhitre yam laibak thibini koi Manipur singti adugi mati accident se thoe ngasi Sursampur district ki goite road ta thokiba laibak thiba lambi gi khudong thiba thawdo amada sahi nauriba nupi masa ama yauna punna miye ahum laikhitre miye ahumna sokpadi gi lekana khre thawdo singasi numiyungba adu wide Sursampur district ki singata leiba BRTF kemaya da tata tipper ama thawdura lakpada sakabera tawraktuna singkhara onthabadagi thokibani thawdok thokphum adumaktara gari adubu thawduna lakhiba driver amadi mama masa yauna miye ahum laikhidabaga loinana gari aduda tonglakhiba atopa miye ahumna sokpadigi lekatnakhi laibak thiba thawdo adura laikhidraba mama masa adu songta village tagi ni hairena su pawsina su makhatana su phongdorakli khatarak poina topa pawmana vaccine kapluraba tungda Moradabad ama Belarida ama sire center miye lak ane vaccine kapagi manungda samri gani fuga tareta
adverse effect thengnakhꯤ Uttar Pradesh ki Moradabad Government Hospital Surgical Ward staff oina mathau tawba health worker ama amasum Karnataka gi Bellary de health worker ama COVID-19 gi vaccine kapluraba matungda laikhidre hairi agency dagi phangwa paw gi matungina masai sai nifuga taruk rom suraba miyo esina laikhidabasi COVID ki vaccine asi kaplubadagi ni haina imung manungi miyo esina maral sidi adubo lainga ki makedigi di miyo esina laikhidabasi heart ki lainana maram oiduna laikhidabani hairi Laikhidraba miyesi haukiba thangja numita COVID-19 gi vaccine kaapkhibani vaccine kaapkraba tungna masang amrakhidabani masigi matungda maki masanupada ningsha honba wabadagi hospital laikana duna laire haina paw pirakhibani hairi hiramasigi matangna chief medical officer Milin Chandraga na phongdorapigi matungina mahipalna laikhidabasi heart ki oiba anabana maram oiduna laikhidabani miyesi COVID ki vaccine kaapluraba matungda haksang sagatpa thengnakhi masina taba side effect amata masada laikhidi adubo imung manungi mekedi gidi laikhidraba mahipal asi hana heart ki oiba anaba amata leiba misang nate vaccine asina maram oiduna laikhidaba oigani haina maral sirakli amasum COVID-19 dagi ngakthoknaba sijinariba vaccine asi khudong chiningai oide handak mahipal thokliba thagdo asi akhanabani thagdo asi gi matangna thijinanaba awangba thaki inquiry committee semnaba thorang tori haina Moradabad district ki magistrate Rakesh Singhana phongdorakli atopa thagdo amada laikhidraba miyoidu masagi se nifugo humdoi rom suraba nupa health worker ni January 13 vaccine kaplaba tungda ngasi laikhidabani mak laikhidabadu interer wall manungda infection thokpuga loinana heart attack torakpadagi ni hari amaronda laiba asida COVID-19 gi vaccine kapa hokibani ni sanba asi fawbada punna health worker Lak aniga lising kunga mariga supnagi sahumga amada vaccine kapre masigi manungda miyoi samriga nifuga treta adverse effect thingna ki haina union health ministry na phongdorokli haina su pawsina su makhatara phongdorokli atopa pawmana koilas tha ama fawbu fadringai da kairakpada tuikol gi khunjasing penadre Sursampur district ki manungsina Sisipur Imphal road ki kaprangdagi tuikol area road fawbu ki kilometer 10 henbagi lambi asi koilas tha kiba tha fadringai da mafam kya da kaiba hore khunjasingna pendaba phongdorakli Hiramasigi matana ngasi lambi asida nak yeta tawa tuan bakul kunrom gi apun ba union ama oiriba to call youth union gi mute singna pawmi kharaga loinana akanaba lambi asigi phibam yengsin ba mada lup asigi advisor kamboy hokip hai lambi asi Manipur na India da tilakpa matamdagi hauna black topping asi amuk fawba thadana lakhi matam kya PMGSY scheme gi makhara lambi sem laba yawrabu sem dana laklaba matung lambi si akoi beda Taba khunjasing na lengak takan na haijabadagi mamang thada lambi asi PMGSY scheme gi makhada black topping torakhi lambi asi semba horakpada khunjasing na mapunsi gi ahanba oina lambi asi koilas thabada satpa phanglagani khanbadagi yamna harawnakhi adubo miyam gi harawbadu mapung phana loidringeda kilometer 10 henbagi lambi asi thabak suba matamna quality leina subiramdabana maram oiraga mafam kyada koila thaba asi tha phadringai mafam kyada kaiba horokpani khunjasinggi maru oikraba lambi asi semlakpa matamda contractor singi nungainaba honabada quality yaudaba asina lengana singama sum tam asi amatani haina laurabasu development gi thabak toramdaba singtam amatta oidri haiba adu mek singna takli maram aduna khunjasingna leiriba wakhalon asi sengdoknaba lenga asina quality yaudaba thabak suramliba mari leinaba contractor singi mathakta akanmam yeng sangbiduna yamna tangna amuktang koilas thariba lambi asi quality leina amuk hana semanbiyo kariguma khunjasingna haijariba wafam asi lenga ki mari leinaba singna thabakta onthoktrabadi khunjasingna makhal makha kyagi khongjang kya sangsinanaba sem sare hainasu pawsina makha tari topa tentakpa maruiba paw mana yumai thana bo hotnaramsing faduna serak figadabni haba demanda wakat mi famkhre Imphal West District ki Mayang Imphal Police Station ki manung sanok Mayang Imphal Bengal Yangbi Maya Lekai da leiba usam thema sai kuntrangani pangi yumai thana bo hona ba chenaramba miyesing athuba matamda faduna logi matungina serak review aduga aduga mari suklai leinadaba Mayang Imphal Municipal Council Ward number 10 ki councillor Sapiola Alice Sauba sai humfu apokpa lekhidraba Shiraudin bu police na fana bo hona ba yaningdi haina ngasi wakan impham phamkren pausna makhatari Shilak point mapalam giba pong tang mayam dak maraktan apsaramge Rajasthan lesabi ama sina fangle Rajasthan gi Barmer district khatringe rape tawkhibani haina police na singnaba masagi sei taraga taruk surabi lesabi ama mangaksam lenthat lamlaga loinana sina fangle
पुलिस की मतुंग इना सियोल पुलिस स्टेशन एरिया की सवाला खुंद लेबा मा की युम की मनिंग द लबु अमदगी हक्सांग अदु फंखी नुपी अदु हात्रिंगे की ममांग द मियाटपसिंग अदुना रेप तौकिबो ओइगनी हाइना बारमेर सुपरिटेंडेंट ऑफ पुलिस आनंद शर्मा सिंगनबा फोंदोखी अमसुम पोस्टमार्टम की रिपोर्ट फंगनबा मतुंग खक्तदा सेक्सुअल एसोल्ट चथखिब्रा हाइबदु खंगमंगमगनी हाइना मखा ताखी नपी मसा अदुगी इमुंग मनुंगी मियोई सिंगी मतुंग इनदी माक नुमाइजिंग नुमिदांग दा युम मनुंग दा तुमखिबनी अदुबो मखोइना माक के हक्सांग अदु निंथोकाबि के अयुक्ता मखोइगी युमगी मनिंग दा लेबा फिल्ड अमदा फंकी हाइदेनसु पाओसिना मखाताना फोंदोरगलेन थैंक यू